Ngachi nungdaw phong kiba Kangleipak ki Mairagi Pauksedagi marueba pau khara khangacharaga miyamda khulo tamjage criminal amagumna thabak Toukhiba Leikhidraba kuki SI amada Ex Gratia oina Lupa Lakh pikhibasi Leingakn kuki khulai paibal singbu sawatlabra Keranjit kuki khulai paibal singgi marakta yaugna maitai singda nomai kapsinba yauba Manipuri Police ke SI ama khulngakpa sina handuna nomai kapada panduna shiki Adugumlaba criminal amagumna thabak Toukhiba misak aduda criminal case pandana state Leingakn Ex Gratia oina Lupa Lakh pikhrei machina Manipur Leingakn asina kuki khulai paibal singbu sawatlabra haina sugunu kendra gi MLA Keranjit na hanggrei Wafam asi ngachi Manipur Legislative Assembly ki wahang pahunggi matamda MLA Keranjit na Home Department ki thausu puriba Chief Minister da wahang hangladuna haikibani mahangna makha na haiki mamang sehi me ahumdagi hauduna lamdam asida thoklibe irang achida State Force kaya sikhibage casing aduna kanana pari chenava sing phaba Leikhidraba loinana soklaba miyoi singda kari kari mateng pikhrabage hain hangki MLA Ranjit na hangkiba wahang sing aduge pakum piraduna Chief Minister na hauk sa thamkibadi State Force ahum sikhi Leikhidraba sing adu state asigi amadi leba asigi damak thawai thakibani makhogi mafamda Leingakn awang bathakta ikai khumnabu ulli loinana makhogi mafamda piba yaba amadi pifam thokpa mateng Leingakn na pikhrei lehauriba imunggi miyoi thaba amamam piba haibadu process laibana matam khara ngaithok ngasin tawgani soklaba miyoi singgisu pifam thokpa mateng sing pikhrei hairi MLA Keranjit da Chief Minister ki pakhum adu taraba matungda makhatana wahang thamladuna mahakna haiki haujik thoklibe irang achida security ne Plabikta nomai kapsin ba yauba Leikhidraba haina hangki maduda Chief Minister na laite haina pakum pikhi CM ge pakum adubo pendaba phongdoladuna MLA Keranjit na haiki kumja lising aniga supna kunga homdagi September 13 da Phobala maning laikaida kuki jo singna bankar amade maitei singtamna nomai kapsilakhi maduda khulngakpa singna handuna kapada Manipur Police ta SI oiba holkhomang hauki kauba ama nomaina pandana sikhi madugu report media da loina phongnakhi Leikhidraba SI aduda Manipur Leingakn Ex Gratia piba yaro hana CSO singna kholau kya lauki loinana khongjang singki adubu mamang thagi mapanda DC Bisnupugi thaupuriba and brikamna order ama thokuna Leikhidraba SI adugi Ex Gratia Lupa Lakh pikhrei maitai da onsilaga nomai kapa criminal case pangadaba miyoi aduda Leingakn Lupa Lakh Ex Gratia piriba achi Leingakn asina kuki khulai paiba sing sawatlabra haina hangki MLA Keranjit ki wafam adu utuna Chief Minister na House communal oiba wafam thambiganu police personnel aduna maitai singda onsina nomai kapi habigi khudam chandam leibra mafam adugi SP na pirakhiba report ta nomai kapi haiba leite patrolling chapa matamda cross pairing da panbani haiba lei thabak tawbasi yamna lubani pangangda ngangbiganu haiki Speaker gi luring bu yaningda vadagi House charangna batholak Congress ki MLA sing House ki mapan thokre Ngashi Manipur Legislative Assembly ki nungthil ki session da business ki agenda ama oina Speaker na private member resolution laukhatpa matamda House charangna bathokpadagi Congress ki MLA sing House ki mapan thokre House ki business ki matung inna Speaker na agenda number 6 private member resolution laukhatkibaga loinana MLA Laisio Kaising na NRC ki matangda pukhalakhiba private member resolution adu MLA na mutawnaba Speaker na khangalakpa matamda opposition ki maikadagi MLA Keranjit na NRC ki matangda pukhalakpa chi yamna phai aihaksu sawgali House na pass tawnaba hotnasi aduga Congress ki MLA marina pukhalkhiba dimansing adudi amata yaubiraktre masi karigina haina hangnakhi Tanja aduda MLA ke Mega Chandrana opposition ki maikadagi pukhalkiba private member resolution yaroktriba asi karamba rules singi matangda haptribano aikhoi asi House ke member amannatrabara aikhoi gi hakmatliba karigino haina Speaker da hangki maduda Speaker na adom senior member amani haina hairapa matamda senior member haibasi karino atrana karina haina hangnakhi madudagi House charangna bathoki Tungda Speaker na charangna ba adu phatharaba matung MLA Laisio Kaisingbu mahaki wafam thamnaba Speaker na ayaba pikhi MLA Laisio Kaisingbu mahaki wafam House thamba horakpada Congress ki MLA sing House ki mapan thokiduna Speaker gi ruling bu yaningdaba phongdokre Thana popi amadi yengang popina chingba mafamda kuki maintenance sing na bom amadi no mai kapsinduna landa silakre Imphal East District ki Yangang Popi Police Station ki manung sana Thana Popi Shanti Khongba Chamukho amadi Saboko khunang singba mafam singda ngarang numidang pung 9 makharam tabadagi hauna kuki maintenance sing na bom amadi no mai kapsinduna akan bamongda landarakre hairi Khunja singna phongdorapagi matung inadi no mai kapsilakpa aduda khulngakliba khunja volunteer sing amadi mafam aduda leiriba Central Security Force sing makhatana handuna no mai kapki hairi no mai kapna bagi pau phangbadagi Imphal West ki SP Imphal East ki SP
IGP Herojit yauna IRB Commando Police Personnel sing tongba gari yangkhairom afam aduda thomjinduna kuki maintain sing nomai kapsi lakliba maikai tamna akanba mongda nomai kapki khothongna ba aduda mishimina amari aso apan yaukiri hari numidang pung 12:45 taba aduwaida nomai kapsi lapa lekraba matungda makata na ahing chupa machit oina kuki maintain sing na mathakta pankhriba khul sing achi tamna nomai kapsi lakki kuki maintain sing khutlingduna lairiba mafam asi thana popi maningching amadi chanti khongbalgi chingi saruk singdani hariba mafam ching asida kuki maintain singge bankar kaya saduna azoba kem amagum hojik lairi nomai kapsi lakpa adu ngasi ayu pung 3 fawa chatharaki masigi matungdagi nomai kapa lepki adobu khunja sing hojik makhatana nomai kablak kadra habagi chingnaba laibadagi masa masagi yum thadoktuna chatnaba hawa yauri makhatana state security kanguna ngak sembagi akamba thabak paikhatle hairi Shibu DC amadi SP office mai thabagi thaudoka mari lainana miyoi kunga mari masa khangle case ni pan lakhale ani na CBI da sinakre CM Churchambo District Police Head Constable oina laiba Siamlanpo kauba miyoi asina kuki terrorist singa khusamnaduna nomai yaubagi video amadi photo social media da viral erapadagi thabaktage suspend tawki Police personnel asi thabaktage suspend tawri habagi pauta badagi February 15 gi numidangda masing yamlaba miyam thomjinduna Churchampogi SP office amadi DC office amang ata thoanbada natana gari 13 ro mai thaduna manganki Toukhiba thaudo asiga mai lainana ise Leingakn kari karamba thabak lokhalabage hana ngasi Manipur Legislative Assembly gi wahang pakhum matamda opposition gi MLK Megachandra hongi thausu puriba Chief Minister gi mafamda thamki wahang asigi pakhum piraduna Chief Minister Emberena phongdokhibadi Pausi amada mai thabagi thaba aduda DC amadi SP office beson takre hana phongdoki hauji DC office building da yungduna adum lairi maduna miyam da pakhatnaba pau phongba chumde khabar de chatlamgani haiki thaudo aduda DC office manung da laiba SDO gi ka yauna ka ani matam chana mai chakpadagi kalauki DC bangrodi kanbangam khide SP office amachung DC office te kari susokte miyam gi mot aduda DC office ki ka ani khak sokki hana Chief Minister na pakum piki Chief Minister na makata na house thamkibadi Siamlanpon hariba police head constable asi kuki maintain singa photo ka minabagi photo adu baya oirakibadagi thabaktagi suspend tawkibani masigi matungda FIR ama lakhatuna thijimba haukre mahapu suspend tawkiba adu yaningde hajuna kuki miyamna irang hawrakibani maduda Churchampo police na DC office SP office na chingba kanaba hotnabada Lathi charge tawba mot bongka bagi thabak chathaki matam aduda security force tamna nomai kapsi lakpadagi puna police manga AR personnel ama micham nifu go humdai soki DC officer thamba maru eba recall sing manganaba hotnabada natana barat ki machu ahumgi firal chingtharaga khongna nepa adu thamoi kaininga oikhi miyamgi mob aduda hek yariba makhe micham miyam soktanaba honaki loinina mob aduda AK47 paiba kuki maintain saru yaki haibadu video footage ki matung ina khangbanganki maduna Toukhiba thaudo adugi matungda hauzik fawbada FIR case nipan lakhoduna register tawre case anina CBI da sinakre thaudo aduda jenaba miyoi kun masa khangdole hana phongdokki CM na makhata na house thamkibadi Toukhiba thaudo aduda maru eba recording maina chakiba leite makhata na maru eba recording iching chawba amadi mahau langpok thokpada mangdanaba hauji digitization tawraga save oigadaba mafamda thamnaba chada marfu data collection tawba ngamle More border town da sumaru eba recording yamna cheksinba mafamda thamnaba Imphal da pukhatlakpa yauri maduna government na maru eba recording mangdanaba thabaksing hauji aduki matik cheksin thawrang lokhatuna digitization tawduna thamnabagi thawrang paikhale hanasu house thamki State Security Forcing puna thaudang lominaba haure tha asigi kunga tare khulai paiba masing yamlaba khopu amana Imphal West District ki additional SP Amit ki mayumda nomai kapchinba lanthum kaya manghankiba amadi additional SP masamak yauna police personnel ahum faduna pukhraba matung furaga thadorakiba thaudo adu thokraba matungda Tampaki district mangada laiba CDO sing khulai thadokuna mathau pangthopa lepkiba adu among hana mathau tawminaba haure haiki pause asina phangba paugi matung inadi ngarang hiram asiga mari lainana makok thongwa police ki officer singi mifam pangthokuna wa khanakhiba laikhrei masigi matungda thaudo ama hek tholokpa matamda punna thengna minabagi wa khanakhrei khongthang asigi charu ama oina ngara Imphal East ki thana popida kuki maintain singna nomai kapsi laktuna landa silakpa aduda Commando Policing amade atai State Security Force amadi Central Force singa changchinduna kuki maintain sing takthoknaba puna thaudang lominaba haukre hari Maitai Ripungi mingda sel khairamba ani rehabilitation center da thajingkhrei
ꯍꯧꯈꯤꯕ ꯊꯥ ꯐꯦꯕ꯭ꯔꯨꯋꯥꯔꯤ 28ꯗ ꯃꯍꯥꯕꯂꯤꯒꯤ ꯑꯦꯔꯤꯌꯥ ꯈꯔꯗ ꯃꯩꯇꯩ ꯔꯤꯄꯨꯟꯒꯤ ꯃꯤꯡꯗ ꯄꯩꯁꯥ ꯈꯥꯏꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯩꯇꯩ ꯔꯤꯄꯨꯜꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯗꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯉꯁꯤ ꯃꯥꯔꯆ 1ꯒꯤ ꯑꯌꯨꯛꯇ ꯃꯩꯇꯩ ꯔꯤꯄꯨꯜꯗ ꯆꯪꯖꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯆꯪꯖꯔꯛꯂꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯅꯤꯁꯥ ꯆꯥꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯕꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯈꯔ ꯁꯦꯝꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯅꯕ ꯃꯩꯇꯩ ꯔꯤꯄꯨꯜꯅ ꯑꯣꯚꯔꯀꯝ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯂꯩꯍꯩꯒꯥꯜꯗ ꯃꯈꯣꯏ ꯑꯅꯤ ꯁꯤꯟꯅꯖꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯦꯟꯇꯔꯒꯤ ꯐꯤ ꯑꯁꯤꯁꯨ ꯃꯩꯇꯩ ꯔꯤꯄꯨꯜꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯃꯤꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯄꯩꯁꯥ ꯈꯥꯏꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯕ ꯄꯣꯠꯂꯝ ꯀꯌꯥ ꯐꯧꯕꯣꯛꯆꯥꯎ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯆꯤꯡꯊꯍꯧꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7:30 ꯇꯥꯕ ꯃꯇꯝꯗ ꯇꯤꯟꯗꯤꯝ ꯂꯝꯕꯤ ꯄꯔꯤꯡꯗ ꯆꯨꯔꯆꯥꯟꯄꯨꯔ ꯇꯝꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯐꯤꯔꯣꯜ ꯀꯌꯥ ꯌꯥꯎꯅ ꯄꯨꯗꯨꯅ ꯂꯥꯛꯄ ꯇꯥꯇꯥ ꯒꯥꯔꯤ ꯑꯅꯤ ꯐꯧꯕꯣꯛꯆꯥꯎꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯂꯝꯕꯤꯗ ꯊꯠꯇꯨꯅ ꯒꯥꯔꯤ ꯑꯅꯤ ꯑꯗꯨ ꯆꯪꯍꯟꯈꯤꯗ꯭ꯔꯦ꯫ ꯂꯣꯏꯅꯅ ꯒꯥꯔꯤ ꯑꯗꯨꯗ ꯌꯧꯔꯛꯄ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯒꯥꯔꯤꯗꯒꯤ ꯆꯤꯡꯊꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯆꯨꯔꯆꯥꯟꯄꯨꯔ ꯇꯝꯅ ꯄꯣꯠꯆꯩ ꯄꯨꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ ꯑꯅꯤ ꯑꯁꯤꯒꯤ ꯃꯃꯥꯡ ꯊꯥꯅ ꯑꯍꯥꯟꯕꯗ ꯑꯥꯔꯃꯤꯒꯤ ꯒꯥꯔꯤ ꯈꯔꯁꯨ ꯆꯨꯔꯆꯥꯟꯄꯨꯔ ꯇꯝꯅ ꯆꯪꯁꯤꯟꯈꯤ꯫ ꯑꯥꯔꯃꯤꯒꯤ ꯒꯥꯔꯤꯁꯤꯡꯒꯤ ꯃꯇꯨꯡ ꯑꯣꯏꯔꯞꯅ ꯄꯣꯠꯆꯩ ꯄꯨꯕ ꯒꯥꯔꯤ ꯑꯅꯤ ꯑꯁꯤ ꯂꯥꯛꯄ ꯎꯕꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯊꯠꯇꯨꯅ ꯊꯝꯈꯤ꯫ ꯂꯣꯏꯅꯅ ꯒꯥꯔꯤ ꯑꯗꯨ ꯐꯧꯕꯣꯛꯆꯥꯎꯒꯤ ꯂꯝꯄꯥꯛꯇ ꯊꯧꯖꯤꯜꯍꯜꯂꯕ ꯃꯇꯨꯡꯗ ꯀꯔꯤ ꯀꯔꯝꯕ ꯄꯣꯠꯂꯝꯁꯤꯡ ꯌꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯃꯗꯨꯗꯒꯤ ꯒꯥꯔꯤ ꯑꯅꯤ ꯑꯗꯨꯗ ꯕ꯭ꯂꯥꯡꯀꯦꯠ ꯌꯥꯎꯅ ꯑꯇꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯤꯔꯣꯜꯁꯤꯡ ꯑꯃꯗꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯂꯣꯏꯅꯅ ꯑꯇꯩ ꯃꯈꯜ ꯀꯌꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯌꯥꯎꯔꯝꯈꯤ ꯍꯥꯏꯔꯤ꯫ ꯒꯥꯔꯤ ꯑꯅꯤ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯧꯊꯗꯨꯅ ꯂꯝꯄꯥꯛꯇ ꯊꯝꯈꯤ꯫ ꯂꯣꯏꯅꯅ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯁꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯪꯍꯟꯈꯤ꯫ ꯒꯥꯔꯤ ꯑꯅꯤꯗꯒꯤ ꯆꯤꯡꯊꯍꯧꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯃꯈꯥ ꯇꯥꯅ ꯌꯦꯟꯊꯣꯛꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯅꯁꯨ ꯇꯥꯔꯤ꯫ ꯉꯔꯥꯡ ꯑꯣꯒꯁꯠ ꯍꯧꯅ ꯁꯨ ꯍꯟꯗꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯑꯗꯨ ꯀꯟꯗꯦꯝ ꯇꯧꯏ꯫ ꯅꯥꯀꯟ ꯅꯥꯝꯃꯗꯒꯤ ꯑꯣꯏꯕ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯅꯤ꯫ ꯀꯨꯀꯤꯖꯣ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯀꯨꯀꯤꯖꯣ ꯌꯨ.ꯖꯤ. ꯒ꯭ꯔꯨꯞꯁꯤꯡꯗꯒꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯍꯟꯗꯣꯛꯄꯤꯅꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯄꯨꯟꯅ ꯇꯛꯁꯤꯟꯃꯤꯟꯅꯕ ꯍꯥꯏꯅ ꯉꯔꯥꯡ ꯐꯝꯈꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚꯅ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯑꯗꯨ ꯀꯨꯀꯤꯖꯣ ꯑꯦꯝꯑꯦꯜꯑꯦ 10ꯅ ꯀꯟꯗꯦꯝ ꯇꯧꯏ꯫ ꯋꯥꯔꯦꯞ ꯑꯗꯨ ꯅꯥꯀꯟ ꯅꯥꯝꯃꯗꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞꯅꯤ ꯍꯥꯏꯅ ꯀꯨꯀꯤꯖꯣ ꯑꯦꯝꯑꯦꯜꯑꯦ 10ꯅ ꯁꯍꯤ ꯇꯧꯗꯨꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯊꯅꯤꯛ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯁꯨ ꯇꯧꯅꯔꯤꯕ KNO ꯑꯃꯗꯤ UPF-ꯇ ꯇꯥꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯁꯨꯒꯤ ꯇ꯭ꯔꯥꯏꯄꯥꯔꯇꯥꯏꯠ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤ 2019ꯒꯤ ꯑꯣꯒꯁꯠ 22ꯗ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯑꯃ ꯁꯦꯝꯕꯗ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯑꯦꯖꯦꯟꯁꯤꯁꯤꯡ KNO ꯑꯃꯗꯤ UPF ꯌꯥꯎꯅ ꯖꯣꯏꯟꯠ ꯃꯣꯅꯤꯇꯔꯤꯡ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯗꯨꯅ ꯌꯦꯡꯁꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯅ ꯂꯧꯈꯤꯕ ꯁꯨ ꯍꯟꯗꯣꯛꯄꯒꯤ ꯋꯥꯔꯦꯞ ꯑꯗꯨ ꯖꯣꯏꯟꯠ ꯃꯣꯅꯤꯇꯔꯤꯡꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯥꯀꯜ ꯅꯥꯝꯃꯇꯒꯤ ꯌꯦꯡꯗꯅ ꯍꯥꯊꯨ ꯍꯥꯊꯨ ꯂꯧꯈꯤꯕ ꯋꯥꯔꯦꯞꯅꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯟꯗꯛ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ ULF-ꯀ ꯚꯥꯔꯠ ꯂꯩꯉꯥꯛꯀ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯈꯨꯌꯦꯛ ꯄꯤꯅꯈꯤ꯫ ꯑꯗꯨꯕꯨ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯌꯥꯝꯅ ꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯊꯕꯛ ꯀꯌꯥ ꯈꯨꯌꯦꯛ ꯄꯤꯅꯕ ꯂꯥꯜꯍꯧꯔꯨꯞ ꯑꯁꯤꯅ ꯆꯠꯊꯔꯦ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯃꯈꯣꯏꯒ ꯚꯥꯔꯠ ꯂꯩꯉꯥꯛꯀ ꯈꯨꯌꯦꯛ ꯄꯤꯅꯕ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯗꯤ ꯍꯟꯗꯣꯛꯅꯕꯒꯤ ꯋꯥꯔꯦꯞ ꯂꯧꯕ ꯂꯩꯇꯦ꯫ ꯃꯗꯨꯅ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯅ ꯀꯨꯀꯤꯖꯣꯁꯤꯡꯒ ꯇꯧꯅꯔꯤꯕ ꯁꯨ ꯍꯟꯗꯣꯛꯅꯕ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯀꯨꯀꯤꯖꯣ ꯀꯝꯃꯤꯇꯤꯁꯤꯡꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ꯫ ꯂꯣꯏꯅꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗꯁꯨ ꯃꯔꯤꯛ ꯆꯨꯝꯅ ꯈꯪꯍꯟꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫